ꯅꯨꯡꯁꯤꯕꯤꯗꯨꯅ subscribe ꯇꯧꯕꯤꯔꯝꯃꯨ please ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤ subscribe ꯇꯧꯕꯤꯔꯝꯃꯨ like comment share ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒꯤ ꯏꯟꯇꯔꯦꯁ ꯑꯩꯉꯣꯟꯗ ꯂꯩꯖꯒꯅꯤ ꯏꯟꯇꯔꯦꯁ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯑꯩ ꯀꯩꯁꯨ ꯏꯟꯇꯔꯦꯁ ꯌꯥꯎꯖꯔꯝꯗꯦ ꯃꯌꯥꯝꯒꯤ ꯍꯧꯖꯤꯛ ꯈꯔ ꯁꯄꯣꯔꯠ ꯂꯥꯛꯄꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯑꯦ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯅꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯁꯤꯃꯇꯪ ꯑꯩ ꯍꯥꯏꯖꯒꯦ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯒꯤ ꯑꯩ ꯌꯨꯇꯨꯕꯔ ꯃꯥꯏ ꯄꯥꯛꯄ ꯌꯨꯇꯨꯕꯔ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯃꯌꯥꯝꯗ ꯃꯁꯤꯃꯇꯪ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ subscribe ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ subscribe ꯑꯩꯒꯤꯗꯃꯛꯇ subscribe ꯇꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ support ꯇꯧꯕꯤꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯀꯥꯎꯖꯔꯣꯏ ꯑꯩꯅ ꯊꯥꯒꯠꯄ ꯃꯇꯝ ꯄꯨꯝꯕꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯅꯈꯣꯏꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯑꯩꯁꯨ ꯃꯥꯏ ꯄꯥꯛꯆꯒꯦ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯐꯖꯅ ꯇꯥꯃꯤꯟꯅꯁꯤ ꯕꯤꯍꯥꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔ ꯃꯍꯥꯛꯅ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯐꯖꯈ꯭ꯔꯕ ꯄꯔꯗꯥ ꯇꯧꯗꯨꯅ ꯃꯁꯥꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯀꯔꯦꯝꯅꯕꯤꯔꯤꯕꯅꯣ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯣ ꯑꯩꯈꯣꯏ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯦꯀꯞ ꯎꯞꯇꯨꯅ ꯂꯩꯕ ꯊꯕꯛ ꯇꯧꯕ ꯑꯦꯅꯤ ꯖꯣꯕ ꯑꯃ ꯇꯧꯔꯕꯁꯨ ꯄꯔꯗꯥ ꯇꯧꯗꯕ ꯌꯥꯗꯦ ꯃꯁꯤꯅꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯊꯥꯛ ꯋꯥꯡꯅ ꯂꯧꯅꯔꯤꯕ ꯏꯖꯠ ꯇꯧꯔꯤꯕ ꯐꯨꯔꯤꯠ ꯑꯀꯛꯄ ꯃꯁꯥꯒꯤ ꯕꯣꯗꯤ ꯄꯨꯝꯕ ꯎꯠꯄꯗꯣ ꯏꯁꯂꯥꯝꯗꯗꯤ ꯃꯗꯨ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯁꯥꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔ ꯈꯪꯕꯤꯗꯕ ꯃꯥꯜꯂꯤ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯃꯔꯨ ꯑꯣꯏꯕ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯔꯒ ꯃꯁꯤ ꯈꯪꯗꯕ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕ ꯅꯁꯥꯅ ꯎꯠꯊꯣꯛꯆꯔꯦ ꯊꯨꯡꯗ ꯅꯝꯗꯕ ꯐꯤ ꯁꯦꯠꯄꯤ ꯁꯤꯡꯗꯣ ꯑꯇꯣꯞꯄ ꯖꯥꯇꯤꯗꯗꯤ ꯑꯀꯥꯏꯕ ꯂꯩꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯁꯂꯥꯝꯗꯗꯤ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯖꯤꯟꯕꯤꯌꯨ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤꯗꯣ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯃꯥꯜꯂꯦꯕ ꯃꯈꯨꯠꯅ ꯍꯦꯛꯇ ꯄꯥꯏꯕ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤꯕꯨ ꯀꯩꯁꯨ ꯑꯣꯏꯅ ꯈꯟꯗꯕꯅꯦꯕ ꯅꯨꯄꯤꯗ ꯃꯥꯅ ꯍꯦꯛꯇ ꯈꯨꯠ ꯁꯣꯛꯄ ꯍꯥꯏꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯈꯪꯂꯤꯕꯅꯤ ꯃꯍꯥꯛ ꯑꯉꯥꯡ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯊꯃꯣꯏꯁꯦ ꯋꯥꯈꯜꯁꯦ ꯃꯩ ꯑꯣꯏꯅ ꯆꯥꯛꯑꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯂꯨꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯤꯡꯅ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗꯨꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯍꯧꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯁꯦꯡꯅ ꯃꯍꯥꯛ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯅꯨꯄꯤ ꯑꯃꯗ ꯈꯨꯠ ꯍꯦꯛꯇ ꯁꯣꯛꯄ ꯅꯨꯄꯥ ꯑꯃꯅ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯕ ꯅꯠꯇꯦꯕ ꯃꯥꯒꯤ ꯇꯧꯒꯦ ꯌꯧꯅ ꯇꯧꯕꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯖꯥꯇꯤꯗ ꯌꯥꯔꯝꯕ ꯌꯥꯏ ꯕꯣꯗꯤ ꯂꯣꯏꯅ ꯁꯣ ꯇꯧꯕ ꯀꯌꯥ ꯊꯣꯛꯏꯑꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯗꯗꯤ ꯌꯥꯗꯦ ꯃꯗꯨ ꯍꯦꯛꯇ ꯃꯥꯅ ꯀꯔꯤꯁꯨ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛꯇ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯃꯤꯒꯤ ꯄꯔꯗꯥ ꯐꯖꯅ ꯂꯩꯅ ꯗ꯭ꯌꯨꯇꯤ ꯇꯧꯖꯔꯤꯕꯗꯨꯕꯨ ꯍꯦꯛꯇ ꯃꯈꯨꯠꯅ ꯆꯤꯡꯊꯕ ꯍꯥꯏꯕꯁꯦ ꯃꯤ ꯎꯁꯤꯠꯇꯕꯅꯦꯕ ꯃꯥ ꯐꯝꯅꯥꯏꯕ ꯑꯃꯅꯦ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯀꯥꯏꯅ ꯇꯧꯕꯅꯦꯕ ꯃꯗꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯃꯔꯤ ꯂꯩꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ
amadi istri naw maruk mapang student union mai na ilmasingna agan action lokhat piu masi hairaga ai tension jage ai loisan jaragi